khởi ngarang January gi tang mari 2025 numida waram gi pung manga dagina taret taw fobu gi manungda yamna laibak thiba thodo ama oina kwakta dagi Kamal Hasan gi machanopa Muhammad Akhtar Imphal lamase hotel amada thabuk tawraga leijabani kariyuma maral khara leire haina haigang unit na kobiraga maku warak pagi mawongda ikoi mioi bana chat kadaba lichat mioi bana warak watem tawbagi leigadaba limit adu cross tawraga yamna sathi ba mawongda mabu fuba yaiba masung mana masagi maral ai sidagi sifawa lali lamde haizabado ama fu tabi dabida yamna tamthina wa naiba tawrakiba punma adu da ikoi kokta gi CSO mangana pullaga ngarang numidang waramasi haireba incident asiga mari leinana karium banga ngasina asing mamaki oina haireba thodo adu da chenarga lalamboy betaragadi maral gi matung enna lo leibanina ikoi gi lo na piriba mawong adu da warak ba watemba tawba kanda ikoi kokta praja masung Manipur da leiriba musalman khudimangna madu welcome tawgani warak watemba ikoi suyai maral leiba mi da warak watemba tawba kai ba kasu leite tawba tabu ngarang gi haireba thodok asiga mari leinana warak pagi namada ikoi gi Islam dharma bu chauna singna ba ma tawrakhiba ikona tawa dek tu jungba masung musalman khudima ki thamoi sokka da boi ba mawong da makoina warak pagi namada tawhai da ba kaya tawrakhiba haireba sing adugi manung dagi ikoi ahan bada makoina ikoi Islam dharma da sukchamak chahai da ba posak madusu ahing bada namfu da maya de insilakhiba masi ikoi na pende makata na ikoi hayeng phobagi oina ikoi Islam dharma da asok poigedaba Islam gi luchingba moirebo ulama singda asok poigedaba masjid singda imam oirebo mioi singi karida asok poigedaba mawangda namfuda hairiba makoina faruriba warak pagi namada makoi gi unita haingang gi unita pururiba ngang asigi machinda gi wafam khara hayal laga makoina record to horiba hairiba hayaliba wafam asi ikoi masjid singda imam singna Jumagi numita bayan tawa matamda wafam thama matamda miyam da ikoi maitai nupi sing koyo maitai heriba zati ase Manipur da gi muthat kadabani maitai da nesa yonzillo maitai tumhan gadabani sigumba ikoi gi masjid sing da hai ba foba yadaba yamna tugat chaba Islam dharmana dunia gi wa foba nganganu hari ma mafam aduda atopa dharma ama yonba atopa dharma ama tumhan bagi matangi wang ngang nei hayo haina ngang sida namfu da yanba haire bo fam si ngang sinai khoi gi mam sing nai khoi golma sing na hai ke basuk lei leite ai de hai bangam loi hai zaruba matamda nang hai da ba yaroi haina magonda zopi putorokpa lungthang putorokpa doga makutta magi khurai da masung magi khongnam da zopi na yeiraga namfu de haire bo statement haire bo fam se record to hoba adugi matung da angang ase makhoina yamna fobagi mong saraga Lamfiel gi women police station da senaram ki aduga hariba station adudagi yumda pau faralabagi tungda ngang si lawrubani marak asida ikoi nangrang sodama haizaki ikoi angakpa marak asida ikoi gi chamam naba kya lai ramde ahan bada angang asi karigumba maga hotel amada thabuk tominaram liba nupi macha aduga wahi bata da henjanaki ba yaw bata ragadi madugi warak pada ikoi pangal samajna loir magna yagani maduda athing ba piroi angang duna maral leram laga dandi piba yai tobo tobo hairiba dandi se kanana pigani haiba matamda lo lei ba lamni sarkar leiri police leiri makhoi gi mathawni aduna makhoi pihan ba ahan bada pami ani subada hairiba du warak pagi namada Islam dharma da yamna chawna singna ba mangarang ulakhiba se masidi aikoi sukpen pento pangamloi aduna maramaraga hairiba angang asida namfuda sigumba hayaida ba wahi sing hayali ba miyoi sing aduna public mamang da tola laga ikoi lankre ikoi soikre ikoi na namfuda yan bane base masana yazagadabani masana lale haijagadabani amasung lale haibagi tarik su ikoi nangarang tang tere fawai na piki ngasi so ikoi maduma aduma stand tauri kwakta gi CSO manga anjuman islai muasara akok ampia aduga all kota coordinating committee sumena jametul ulama aduga ikoi manipur gi pangal gi oiba leiriba chaw chaw CSO sing hairiba thodo ase Islam dharma ga yamna chawna mari lenarakpa thodo Islam dharma da yamna singna ba ama thodo ama oibana maram maraga makhoi loina mak ngasi lengbirak laga pung 13 baro da dagi hauji foba ikoi meeting toraga faminaraga
ꯌꯥꯝꯅ ꯀꯨꯞꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯒ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯈꯣꯏꯅ ꯉꯔꯥꯡꯃꯛ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯦꯟ ꯇꯧꯔꯤ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏ CSO ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯄꯨꯝꯕꯒꯤ CSO ꯄꯨꯝꯅꯃꯛꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ CSO ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯕꯤꯔꯦ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ CSO ꯁꯤꯡꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯃꯁꯨꯡ ꯂꯥꯛꯄꯤꯔꯤꯕ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯛꯀꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯈꯤꯕ ꯇꯥꯡ 4 ꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯌꯨꯅꯤꯠ ꯑꯃꯗ ꯑꯩꯈꯣꯏ ꯃꯆꯥ ꯑꯃꯗ ꯑꯔꯥꯟꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯑꯗ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯅꯆꯤꯡꯕꯒꯤ ꯋꯥꯐꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯗ ꯀꯥ ꯍꯦꯟꯕ ꯇꯧꯑꯣꯡ ꯌꯥꯎꯔꯦ ꯏꯁꯂꯥꯝ ꯙꯔꯃꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯁꯂꯥꯝ ꯊꯥꯖꯕ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯕꯨ ꯊꯥꯖꯕ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯃ ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 5ꯅ ꯉꯔꯥꯡ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯝꯃꯛꯄꯗꯒꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯗꯨꯝꯕ ꯊꯥꯛꯇ ꯌꯥꯝꯅ ꯑꯆꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯆꯔꯥꯡꯅꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯉꯔꯥꯡꯁꯤ ꯊꯣꯔꯛꯄꯗꯒꯤ ꯃꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯐꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯃꯤꯌꯥꯝꯁꯤ ꯌꯥꯝꯅ ꯇꯦꯟꯁ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯊꯣꯛꯂꯛꯏꯕ ꯋꯥꯐꯝꯁꯤꯃꯛꯇꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯒ ꯃꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯆꯥꯎꯊꯣꯛꯍꯟꯕꯁꯨ ꯄꯥꯝꯗꯕ ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯍꯟꯕꯁꯨ ꯄꯥꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯃꯇꯧ ꯀꯔꯝꯅ ꯄꯨꯔꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯝꯕ ꯊꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯒ ꯑꯩꯈꯣই ꯄꯥꯎ ꯐꯥꯎꯅꯗꯅ ꯑꯩꯈꯣই ꯍꯣꯠꯅꯖꯕꯅꯤ ꯑꯗ ꯃꯔꯛꯁꯤꯗ ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯕ ꯉꯔꯥꯡ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯕꯤꯔꯛꯈꯤꯕ ꯑꯗꯨꯝꯕ ꯂꯨꯞꯁꯤꯡꯗꯨꯅ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯥꯛꯑꯒ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯕ ꯈꯟꯅꯅꯕ ꯍꯥꯏꯗꯅ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀ꯭ꯋꯥꯛꯇꯥꯒꯤ CSO ꯁꯤꯡꯅ ꯉꯔꯥꯡ ꯊꯝꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯃꯗꯨ ꯐꯖꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯑꯗꯨꯝꯕ ꯀꯥ ꯍꯦꯟꯖꯟꯕ ꯋꯥꯐꯝꯁꯨ ꯌꯥꯎꯗꯦ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣই ꯂꯩꯔꯤꯕ ꯂꯨꯞ ꯃꯌꯥꯝꯁꯤꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣই ꯑꯃꯠꯇ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯁꯤꯒꯤ ꯋꯥꯔꯦꯞꯁꯤ ꯂꯧꯏ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯈꯔ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣই ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯁꯨ ꯑꯩꯈꯣই ꯆꯠꯂꯒ ꯑꯩꯈꯣই ꯎꯅꯖꯔꯨꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ CSO ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃ ꯑꯩꯈꯣই ꯁꯦꯝꯃꯒ ꯑꯩꯈꯣই ꯍꯥꯏꯔꯤꯕ ꯇꯤꯝꯁꯤ ꯆꯠꯂꯒ ꯑꯉꯥꯡꯗꯨ ꯎꯅꯔꯨꯔꯦ ꯑꯉꯥꯡꯁꯤꯒꯤ ꯋꯥ ꯇꯥꯔꯨꯔꯦ ꯑꯗ ꯑꯉꯥꯡꯁꯤ ꯋꯥꯔꯤꯁꯤ ꯍꯧꯖꯤꯛ ꯉꯔꯥꯡ ꯊꯝꯕꯤꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯗ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤꯗꯣ ꯃꯗꯨꯃꯛ ꯀꯥꯏꯗꯅ ꯑꯉꯥꯡꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯗꯨꯝ ꯂꯤꯍꯧꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯒꯤ ꯐꯤꯕꯝꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯤꯕꯝ ꯈꯔ ꯀꯥꯏꯅ ꯑꯗꯨꯝ ꯎꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣই ꯋꯥꯁꯤ ꯇꯦꯟꯁꯟꯗꯅꯕ ꯋꯥꯁꯤ ꯆꯥꯎꯊꯣꯛꯇꯅꯕ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗ ꯗꯥꯏꯇ ꯑꯣꯏꯔꯤꯕ ꯑꯗꯨꯝꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣই ꯃꯤꯌꯥꯝꯗ ꯃꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯃꯗꯨ ꯑꯩꯈꯣই ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯃꯗꯤ ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯦ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯝꯍꯟꯅꯤꯡꯉꯤ ꯑꯗꯨꯒꯤ ꯄꯥꯕ꯭ꯂꯤꯛ ꯑꯦꯄꯣꯂꯣꯖꯤ ꯑꯃ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯟꯇꯤꯃꯦꯟ ꯁꯣꯏꯕ ꯃꯤꯌꯥꯝꯁꯦ ꯃꯁꯤꯒꯤ ꯄꯨꯛꯅꯤꯡꯁꯦ ꯃꯁꯤ ꯐꯖꯅ ꯐꯥꯗꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯅꯕ ꯂꯝꯕꯤꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯣꯄꯤꯅꯤꯌꯟꯁꯦ ꯑꯩꯈꯣꯏ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛꯇꯥꯒꯤ CSO ꯁꯤꯡꯅ ꯉꯔꯥꯡ ꯊꯝꯕꯤꯈꯤꯕ ꯃꯇꯝꯁꯦ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯄꯥꯕ꯭ꯂꯤꯛ ꯑꯦꯄꯣꯂꯣꯖꯤꯁꯤ ꯇꯧꯕꯤꯗꯅ ꯃꯤꯌꯥꯝꯗ ꯄꯨꯛꯅꯤꯡ ꯅꯦꯅꯥ ꯇꯥꯕ ꯄꯣꯠ ꯑꯃ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯁꯦ ꯃꯁꯤ
ꯑꯩꯈꯣꯏ ꯅꯦꯅꯥ ꯇꯥꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯍꯟꯕꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯗꯨ ꯗꯥꯏꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯒꯤ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯁꯤ ꯏꯟꯇꯔꯚꯦꯟꯁꯟ ꯑꯃ ꯂꯧꯕꯤꯔꯀꯥꯟꯗ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯁꯧꯒꯠꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯃꯁꯤ ꯋꯥꯐꯝꯁꯦ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀ꯭ꯋꯥꯛꯇꯥꯒꯤ CSOꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯥꯡꯒꯟꯒꯤ CSOꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯒ ꯃꯈꯥ ꯇꯥꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯆꯒꯅꯤ ꯑꯩꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯗꯨꯗ ꯀooperation ꯄꯤꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯁꯤꯒꯤ ꯑꯊꯨꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯃꯤꯀꯦꯕꯜ ꯑꯣꯏꯕ ꯄꯨꯛꯅꯤꯡ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯝꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏꯁꯨ ꯂꯧꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯩ ꯃꯤꯡ ꯑꯟꯋꯥꯔꯤ ꯅꯨꯔꯖꯍꯥꯟ ꯑꯩ ꯌꯨꯅꯥꯏꯇꯦड ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯩ ꯏꯁꯥꯃꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯒꯤ ꯊꯧ ꯄꯨꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯝꯕꯤꯗ ꯎꯝꯗꯣ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯀꯣꯛꯇꯥꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯔꯛꯄ ꯂꯧꯔꯛꯄ ꯁ꯭ꯇꯦꯠꯀꯤ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯁꯧꯒꯠꯂꯤ ꯑꯗꯨꯒ ꯆꯪꯁꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇꯁꯨ ꯎꯝꯗꯣꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯑꯩ ꯎꯝꯗꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯑꯩ ꯏꯁꯥ ꯈꯨꯂꯥꯛꯐꯝ ꯗꯤꯜꯁꯥꯟ ꯑꯩ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯥꯝꯁꯣ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯊꯧꯄꯨꯖꯕꯅꯤ ꯀꯣꯛꯇꯥꯒꯤ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯣꯛꯇꯥꯒꯤ ꯑꯄꯨꯟꯕ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟ ꯈꯨꯗꯤꯡꯃꯛ ꯑꯥꯝꯁꯣꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯥꯝꯁꯣꯒꯤ ꯁꯥꯏꯠꯇꯒꯤ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯃꯤꯡ ꯃꯣꯍꯝꯃꯗ ꯑꯜꯇꯥꯐ ꯍꯨꯁꯦꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯊꯧꯒꯥꯏ ꯄꯨꯖꯔꯤꯕ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯊꯥꯗꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗꯤ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯉꯁꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯧꯒꯠꯆꯔꯦ ꯑꯗꯨꯒ ꯉꯁꯤ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯇꯨꯡꯏꯟꯖꯒꯅꯤ ꯍꯥꯏꯕꯗꯨ ꯊꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ MD ꯔꯐꯤꯖꯨꯗꯤꯟ ꯕꯁꯩꯃꯌꯨꯝ ꯑꯩ ꯕꯣꯔꯦꯡꯕꯤꯗꯒꯤꯅꯤ ꯕꯣꯔꯦꯡꯕꯤ ꯌꯨꯠ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯑꯦꯂꯥꯏꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯊꯧꯒꯥꯏ ꯄꯨꯖꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯅꯍꯥꯟ ꯇꯥꯡ 4ꯗ ꯊꯣꯛꯈꯤꯕ ꯀꯣꯛꯇꯥꯒꯤ ꯏꯟꯁꯤꯗꯦꯟ ꯑꯁꯤꯗ ꯀꯣꯛꯇꯥꯗ ꯂꯩꯕꯤꯔꯤꯕ CSOꯁꯤꯡꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯁꯄꯣꯔꯠ ꯇꯧꯖꯒꯅꯤ ꯑꯩꯒꯤ ꯃꯤꯡ ꯃꯣꯍꯝꯃꯗ ꯑꯕꯗꯨꯜ ꯃꯅꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯄꯥꯡꯒꯟ ꯇꯦꯝ ꯃꯅꯤꯄꯨꯔ ꯄꯥꯡꯒꯟꯒꯤ ꯌꯨꯠ ꯚꯣꯂꯨꯟꯇꯤꯌꯔ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯗꯦꯠ 4 ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 4 2025 ꯑꯁꯤꯗ ꯀꯣꯛꯇꯥꯗꯒꯤ ꯑꯛꯇꯔꯕꯨ ꯍꯩꯉꯥꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯩꯔꯥꯡ ꯌꯨꯅꯤꯠꯅ ꯇꯣꯔꯆꯔ ꯇꯧꯔꯛꯈꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯏꯁꯂꯥꯃꯤꯛ ꯀꯜꯆꯔꯒꯤ ꯃꯥꯌꯣꯛꯇ ꯏꯁꯂꯥꯝꯒꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯀꯌꯥ ꯊꯝꯍꯟꯈꯤꯕ ꯑꯃꯗꯤ ꯏꯁꯂꯥꯝꯅ ꯌꯥꯗꯕ ꯆꯤꯟꯖꯥꯛ ꯅꯝꯐꯨꯗ ꯕꯥꯏ ꯐꯣꯔꯁ ꯄꯤꯖꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯀꯟꯗꯦꯝ ꯇꯧꯖꯔꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯛꯇꯥꯒꯤ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ 5ꯅ ꯉꯔꯥꯡ ꯖꯅꯋꯥꯔꯤ ꯇꯥꯔꯤꯛ 5ꯗ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯄꯥꯡꯒꯟ ꯇꯦꯝ ꯃꯅꯤꯄꯨꯔꯅꯁꯨ ꯁꯄꯣꯔꯠ ꯇꯧꯖꯔꯤ